ꯃꯌꯥꯝ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯦ ꯄꯣꯠꯆꯩꯁꯦ ꯇꯌꯥꯔꯤ ꯇꯧꯕ ꯍꯧꯒꯠꯂꯦ ꯄꯄꯥꯒ ꯃꯃꯥꯒ ꯆꯤꯆꯦꯒꯤ ꯃꯅꯥꯛꯇ US ꯆꯠꯇꯣꯏꯅꯤꯅꯀꯣ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕꯒꯤ ꯃꯣꯏ ꯐꯤꯔꯣꯟꯗꯤ ꯑꯝꯇ ꯄꯨꯔꯔꯣꯏ ꯖꯥꯝꯅ ꯑꯆꯥꯅꯕ ꯑꯆꯥꯊꯛꯁꯦ ꯑꯣꯏꯅ ꯄꯨꯔꯅꯤ ꯍꯥꯏꯕꯅꯦꯀꯣ ꯅꯍꯥꯟ ꯂꯩꯈꯤꯕ ꯃꯃꯥꯒ ꯑꯩꯈꯣꯏꯅꯦ ꯕꯖꯥꯔ ꯆꯠꯄꯗ ꯂꯩꯈꯤꯕ ꯉꯥꯔꯤꯁꯤꯡꯗꯨꯅꯤꯌꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤꯗꯨꯅꯤ ꯃꯌꯥꯝ ꯃꯆꯨꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯅꯅꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯏꯁꯤꯡ ꯑꯁꯥ ꯆꯥꯝꯊꯣꯛꯑꯒ ꯐꯧꯗꯣꯛꯑꯒ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯉꯧꯊꯣꯛꯑꯒ ꯄꯨꯔꯤꯅꯦꯕ ꯆꯤꯆꯦ ꯃꯅꯥꯛꯇ ꯑꯁꯤꯁꯦ ꯉꯧꯊꯣꯛꯄꯁꯨ ꯌꯥꯎꯏ ꯉꯧꯊꯣꯛꯇꯕꯁꯨ ꯌꯥꯎꯏ ꯑꯅꯝꯕꯅ ꯉꯧꯊꯣꯛꯑꯦ ꯑꯁꯤ ꯑꯅꯤꯁꯦ KG 5ꯅꯦꯕꯀꯣ ꯑꯁꯤ 5ꯁꯦ ꯉꯧꯊꯣꯛꯑꯦ ꯑꯗꯒꯤꯗꯤ ꯑꯁꯤꯁꯤꯅ ꯉꯧꯊꯣꯛꯇꯕꯤ ꯑꯗꯨꯝ ꯆꯥꯝꯊꯣꯛꯑꯦꯕꯅꯦꯀꯣ ꯁꯦ ꯊꯨꯝꯖꯥꯛꯄꯤꯁꯤꯡꯁꯦ ꯑꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯆꯥꯝꯕ ꯉꯥꯛꯇꯅꯤ ꯑꯆꯥꯝꯕꯒ ꯑꯉꯧꯕꯒ ꯑꯗꯒꯤꯗꯤ ꯑꯁꯤꯁꯨ ꯑꯁꯤꯅ ꯈꯖꯤꯡ ꯉꯥꯔꯤꯅꯦꯕꯀꯣ ꯈꯖꯤꯡ ꯉꯥꯔꯤꯁꯤꯗꯤ ꯆꯥꯝꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯉꯧꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯁꯤꯒꯤ ꯉꯝꯍꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯁꯤꯒꯤ ꯉꯥꯔꯤꯁꯤꯁꯨꯀꯣ ꯑꯗꯒꯤ ꯑꯁꯤꯁꯤꯅ ꯑꯁꯥꯡꯕ ꯆꯦꯛꯂꯥꯎꯕꯤ ꯉꯥꯔꯤꯗꯨꯅꯤ ꯑꯁꯤꯁꯨ ꯉꯧꯊꯣꯛꯑꯦ ꯐꯖꯅ ꯉꯧꯊꯣꯛꯑꯒ ꯑꯗꯨ ꯄꯨꯕꯤꯔꯒꯦ ꯃꯣꯏ ꯃꯅꯝ ꯃꯍꯥꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯉꯧꯕ ꯈꯣꯠꯄ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯅꯀꯣ ꯑꯗꯨ ꯂꯣꯏꯔꯒ siga ꯑꯣꯇꯣꯉꯥ ꯄꯦꯀꯦꯠ 9 ꯈꯛ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯑꯁꯤꯁꯤꯅ ꯕꯣꯔꯣꯏꯒꯤ ꯑꯆꯥꯔꯅꯤ ꯆꯥꯅꯕꯒꯤ ꯑꯗꯣ ꯄꯥꯝꯒꯗ꯭ꯔꯥ ꯄꯥꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯃꯃꯥꯅ ꯑꯩꯈꯣꯏꯅ ꯂꯩꯁꯜꯂꯦ ꯑꯗꯒꯤ ꯔꯥꯏꯁ ꯀꯦꯛ ꯑꯗꯒꯤꯗꯤ sigada ꯆꯥꯍꯧ ꯆꯦꯡ KG 2 ꯂꯩꯔꯦ ꯑꯣ काठी 2ꯔ ꯃꯃꯥ ꯆꯥꯍꯧ ꯆꯦꯡ काठी 2 ꯂꯩꯔꯦ ꯑꯩ KG ꯍꯥꯏꯔꯨꯔꯦ ꯁꯣꯔꯤ काठी 2 ꯂꯩꯔꯦ ꯑꯗꯒꯤ ꯌꯣꯡꯆꯥꯛꯁꯦ KG 1.5 ꯂꯩꯔꯦ ꯁꯦ ꯍꯔꯤꯕꯣꯞ ꯈꯔ ꯂꯩꯔꯦꯀꯣ ꯍꯔꯤꯕꯣꯞꯁꯦ ꯑꯗꯒꯤꯗꯤ ꯆꯝꯕꯥꯛꯁꯦ KG 5 ꯈꯛ ꯂꯩꯔꯦ ꯆꯝꯕꯥꯛꯁꯦ KG 5 ꯈꯛꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯁꯤꯁꯤꯅ ꯑꯆꯥꯔ ꯑꯁꯤꯒꯤ ꯑꯆꯥꯔꯁꯤꯡꯁꯦꯀꯣ उsoꯏꯒꯤ ꯑꯆꯥꯔ ꯎ ꯃꯣꯔꯣꯛꯀꯤ ꯑꯆꯥꯔ ꯑꯗꯒꯤ ꯌꯣꯡꯆꯥꯛꯀꯤ ꯑꯆꯥꯔ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯪꯕꯒꯤ ꯑꯆꯥꯔꯁꯦ ꯃꯈꯜ ꯌꯥꯝꯃꯦ ꯁꯤ ꯑꯆꯥꯔꯁꯦ ꯑꯁꯤ ꯑꯆꯥꯔ ꯉꯥꯛꯇꯅꯤ ꯑꯁꯤꯁꯤꯡꯁꯦ ꯑꯗꯩ ꯑꯁꯤꯁꯦ ꯀꯩꯅꯣꯝꯗ ꯆꯅꯝ ꯑꯆꯥꯔꯅꯤ ꯁꯤꯁꯤꯅ ꯄꯦꯀꯤꯡ ꯇꯧꯕ ꯋꯥꯗꯤ DB ꯑꯃꯗ ꯄꯦꯀꯤꯡ ꯇꯧꯅꯤ ꯑꯗꯒꯤ ꯑꯁꯤꯁꯤꯅ ꯃꯣꯔꯣꯛ ꯃꯁꯤꯡꯒ ꯑꯁꯤꯅ ꯎ ꯃꯣꯔꯣꯛꯁꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯐꯪꯗꯗꯅ KG 1ꯕꯨꯗꯤ ꯐꯥꯗ꯭ꯔꯦ KG 1ꯗꯤ ꯈꯤꯇꯪ ꯇꯥꯏ ꯑꯗꯨꯗꯣ ꯑꯁꯤ ꯑꯣꯏꯅ ꯂꯧꯔꯦ KG 1/2ꯔ KG 1/2ꯗꯤ ꯈꯔ ꯍꯦꯟꯕꯅꯤ ꯅꯍꯥꯟ ꯄꯨꯔꯛꯄꯗꯣ ꯃꯃꯥ KG 1/2ꯗꯤ ꯍꯦꯜꯂꯤꯀꯣ ꯑꯁꯤꯁꯤꯅꯤ ꯁꯨꯃꯥꯏꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯧꯔꯦ ꯑꯇꯩ ꯄꯣꯠꯆꯩꯕꯨꯗꯤ ꯀꯩꯅꯣ ꯇꯧ ꯋꯥꯠꯂꯤ ꯄꯦꯀꯤꯡꯒꯗꯤ ꯇꯧꯗ꯭ꯔꯤꯕꯅꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯣꯔꯣꯛ ꯍꯥꯞꯄꯤꯕ ꯃꯇꯝꯗꯗꯤ ꯅꯤꯉꯣꯟꯗ ꯃꯣꯔꯣꯛ ꯍꯥꯞꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯛꯀꯅꯤ ꯂꯨꯄꯥ ꯑꯃꯂ ꯀꯩꯅꯣ ꯑꯗꯨꯒꯤꯗꯤ ꯆꯤꯅꯤ ꯈꯔ ꯍꯥꯞꯈꯤꯅꯤ ꯆꯤꯅꯤ ꯍꯥꯞꯄꯤꯌꯨꯀꯣ ꯅꯤꯉꯣꯟꯗ ꯃꯣꯔꯣꯛ ꯄꯤꯕꯗꯤ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯨ ꯅꯨꯡꯁꯤꯅꯅ ꯂꯩꯅꯕ ꯑꯁꯥꯕ ꯄꯤꯔꯗꯤ ꯑꯊꯨꯝꯕ ꯑꯃꯁꯨ ꯌꯥꯎꯍꯟꯅꯕꯒꯤ ꯑꯗꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯩꯔꯦ siga ꯆꯅꯝ ꯑꯆꯥꯔꯗꯒꯤ ꯑꯆꯥꯔ ꯄꯨꯝꯅꯃꯛꯀꯤ ꯃꯈꯜ ꯁꯨꯔꯦ ꯁꯦ ꯄꯨꯔꯤꯁꯦ ꯑꯗ ꯂꯩꯔꯒ siga ꯃꯣꯔꯣꯛ ꯂꯩꯔꯦ sigidi ꯉꯥꯔꯤ ꯂꯩꯔꯦ ꯑꯁꯦꯝꯕ ꯉꯥꯛꯇꯅꯤꯀꯣ ꯌꯨꯝꯒꯤ ꯑꯁꯦꯝꯕ ꯉꯥꯛꯇꯅꯤ ꯑꯂꯩꯕ ꯑꯃꯐꯥꯎ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯆꯝꯕꯥꯛ ꯂꯩꯔꯦ ꯌꯣꯡꯆꯥꯛ ꯆꯥꯍꯧ ꯆꯦꯡ ꯑꯗꯒꯤ ꯑꯁꯤꯁꯤꯡꯁꯤꯅꯤꯗ ꯃꯌꯥꯝ ꯑꯁꯤ ꯑꯣꯏꯅ ꯈꯔ ꯄꯨꯔꯦ ꯑꯇꯩ ꯄꯣꯠꯆꯩꯕꯨꯗꯤ ꯇꯣꯉꯥꯟꯅ ꯑꯇꯣꯞꯄꯁꯨ ꯄꯦꯀꯤꯡ ꯇꯧꯒꯗꯕ ꯋꯥꯠꯂꯦꯕꯀꯣ ꯑꯁꯤ ꯆꯥꯅꯕꯒꯤ ꯄꯣꯠꯆꯩꯁꯤꯗ ꯑꯍꯥꯟꯕꯒꯤ ꯑꯗꯨꯝ ꯈꯔ ꯃꯌꯥꯝꯗ ꯎꯠꯆꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ मथंग हेलो मैम हूँ पैकिंग खरा तब हौगले हूँ पोचई हापचनब हौगले पोचईबूदी हेन फीगदी पुब खोप तौद्रे चाना थंग पोचई हेन तौरे आद चलग फिरोन कईका लेरुब कौन तब जाएबको हूँ दिल्ली फीसे खर तौर थारे सिगी चाब पोचई पुब यानबीदमक आद कौन तौर थारे अदो येमीनसी लेरे पोचई वाली अतईसु हापकदब सिगी मनुंगदसु पोचई ngатani ngसाई अइन उच्चखिबसिंगदोनीबको अदो पोचई मनम नमदनबगी माय पैकिंग से एकदम केना तौर टाइट ओइना तौना तौबा हौरिनी ममा नंगी पासपोर्ट की कार्ड काइदा हापीगे ना असेगी कनोदुदी फिटादुदी पालमदी मिला लेहोबनी दो हान पांजलुना मांगिनी नीने से पूरा मांग है तो ना तो पोचई हिंगे का तौबा हौगले तो मैम दुम जेंगलके इमिनसी पासपोर्ट सिगा लेने को चला खोलो पालो उतना हलाइन भी सर ननी मैम मथंग दुम शेयर तौजरके हेंगलके हेलो एवरीवन मैम पुरो साइडगी इंट्रो तौब ngमजरे को पोचई लोसन बखजम तौबद मैम हुजिसे लोसन लोइरे हाबसे मैम अखोइसे को पापा ममा से नसीदी फाइनली नसीदी US चतोरे अदोदगी हुजि अहमददी दिल्ली द थुंगनी दुगै दिम सखी दोइनेबको
ꯑꯗꯣꯅꯤ ꯄꯣꯠꯆꯩ ꯄꯦꯀꯤꯡ ꯂꯣꯏꯔꯦ ꯄꯣꯠꯆꯩꯁꯤꯡꯁꯦ ꯁꯤꯒ ꯍꯥꯞꯆꯤꯟꯒꯦ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯣꯛꯅꯕ ꯇꯧꯔꯅꯤ ꯃꯌꯥꯝꯗꯨ ꯌꯦꯡꯃꯤꯟꯅꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯦꯌꯥꯔꯄꯣꯔꯠꯇ ꯆꯠꯇꯣꯏꯅꯤ ꯃꯃꯥ ꯄꯄꯥ ꯊꯤꯟꯕꯀꯣ ꯑꯗꯣ ꯃꯃꯥ ꯄꯄꯥꯁꯦ ꯆꯤꯆꯦꯒꯤ ꯃꯅꯥꯛ ꯆꯠꯇꯣꯏꯅꯤ ꯂꯥꯡꯉꯤ ꯑꯗꯨꯝ ꯗꯦꯜꯂꯤ ꯆꯠꯄꯗ ꯑꯗꯨꯝ ꯊꯥ ꯑꯃꯒꯤ ꯑꯗꯨꯝ ꯊꯥ ꯃꯈꯥꯏꯒꯤ ꯑꯗꯨꯝ ꯆꯠꯄꯅꯤꯅꯅꯦ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯇꯧꯔꯨꯗꯦ ꯈꯜꯂꯨꯗꯦ ꯍꯥꯏꯗꯤ ꯃꯇꯂꯕ ꯀꯩꯀꯥ ꯇꯧꯔꯒ ꯍꯟꯗꯛꯅ ꯑꯃꯨꯛ ꯑꯣꯈꯥꯛ ꯀꯨꯏꯅ ꯂꯩꯗꯣꯔꯦꯀꯣ ꯊꯥ 3 ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯈ꯭ꯔꯕ ꯃꯇꯝꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯕꯨꯗꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯍꯥꯞꯄ ꯂꯣꯏꯔꯦ ꯁꯤꯒꯤ ꯑꯆꯧꯕ ꯕꯦꯒ ꯑꯆꯧꯕꯁꯤꯁꯨ ꯍꯥꯞꯆꯤꯟꯅ ꯂꯣꯏꯔꯦ ꯁꯣꯜꯗ ꯑꯣꯏꯕꯅꯤ ꯈꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯄꯣꯠꯆꯩꯁꯦ ꯆꯟꯗꯗꯅ ꯀꯦꯖꯤ 10ꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯄꯤꯔꯤꯕ ꯄꯣꯠꯆꯩꯁꯦ ꯃꯃꯥ ꯄꯄꯥꯒꯤ ꯐꯤꯒ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯌꯥꯝꯅ ꯈꯤꯇꯪ ꯄꯄꯥꯒꯤꯁꯨ ꯑꯥ ꯆꯠꯂꯒ ꯂꯩꯗꯣꯏꯅꯤ ꯑꯗꯒꯤꯗꯤ ꯃꯃꯥꯒꯤꯗ ꯃꯔꯣꯟ ꯅꯥꯏꯕꯤ 2-3 ꯈꯛꯀ ꯑꯗꯨ ꯈꯛꯇꯅꯤ ꯁꯜꯋꯥꯔ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯒꯩꯁꯨ ꯄꯣꯠꯆꯩꯒ ꯌꯥꯝ ꯄꯨꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯗꯦꯜꯂꯤꯗꯒꯤꯁꯨ ꯂꯩꯅꯕ ꯗꯦꯜꯂꯤꯗꯒꯤꯗꯤ ꯃꯤ ꯑꯃꯃꯝꯗ ꯀꯌꯥꯅꯣ 50ꯔ 55ꯔ ꯀꯦꯖꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦꯕ ꯑꯥꯗꯅ ꯑꯃꯨꯛ ꯂꯩꯗꯣꯏꯅꯤ ꯁꯤꯅ ꯑꯃꯨꯛ ꯗꯦꯜꯂꯤ ꯌꯧꯕꯒꯤ ꯉꯥꯛꯇꯅꯤ ꯗꯦꯜꯂꯤ ꯌꯧꯕꯁꯤꯒꯁꯨ ꯄꯣꯠꯆꯩꯁꯦ ꯍꯦꯜꯂꯦ ꯃꯌꯥꯝ ꯆꯤꯆꯦꯒꯤ ꯄꯣꯠꯆꯩꯗꯤ ꯑꯥꯗꯨꯅ ꯄꯨꯅꯕꯒꯤꯅꯦꯅ ꯄꯣꯠꯆꯩꯗꯣ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ ꯄꯨꯔ ꯆꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯆꯦꯡꯃꯤꯟꯅꯁꯤ ꯁꯣꯗꯜꯗ ꯑꯩ ꯕꯦꯒꯇ ꯌꯣ ꯁꯥꯝꯅꯦꯗꯤ ꯂꯥꯎ ꯗꯣꯖꯥ ꯈꯨꯜꯂꯦ ꯑꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯃꯃꯥꯒ ꯄꯄꯥꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯌꯥꯔꯄꯣꯔꯠꯇ ꯊꯤꯟꯕ ꯆꯠꯂꯤ ꯃꯃꯥ ꯄꯄꯥꯁꯤꯒ ꯂꯩꯔꯦ ꯃꯃꯥ ꯃꯁꯝꯗ ꯁꯥꯏꯅ ꯂꯥꯛꯑꯦ ꯃꯃꯥ ꯄꯄꯥꯁꯤꯒ ꯂꯩꯔꯦ ꯃꯣꯏꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯌꯥꯔꯄꯣꯔꯠꯇ ꯆꯠꯂꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯒꯥꯔꯣꯝꯗꯒꯤ ꯇꯥꯔꯒ ꯆꯠꯂꯦꯕ ꯍꯧꯖꯤꯛꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ Amerika. Jadi airport tadi netro. Terus kemarin cakap ni Amerika, Chan friend, best friend ni. Oh, Chan best friend ni. Chan real Chan tu lah itu Delhi dah. Koma best friend ni. Kau ngambil best friend ni. Oh. Jadi, Nana pide toys, Mia pide toys. Okay. Ma'am pide ba? Koma best friend ni Chan yang Papa mama airport hin chapra abi chan pa like na do oning na rang si hapsali unma oning di siga okay pa like na do re ma ko ji airport jore chakle Mẹ cô gì giàu đấy, mama ai cũng to đấy. Nang power gitu upsal loh, nang makong ko sa panin. Makong Japan ni, cô gì giàu đấy. Cô phải xem thằng apa hậu đấy, cô surab ba, oh amma wali. Papa mama chân gì thôi đấy, bay đâu rồi. Bay đâu nữa đi. Nó mèo akoy hujik thugle mama papa thilamaga. Ado ama kapi. Ma sat ke moy ke loina na ekdam dona. Masak ki sukoi jo. Airport chalu re dena. Aeroplane da. Oh. Ito ni ma'am, mama kalungay dire, macha law dire, na mo galo na. Anda ma'am, mata dum minute ko dito yung chali. Hello ma'am, sabna lore ma'am ko si jum jawre huji ko ichan pa su masa he nungay tine ora lai ma se masa nungay ta baga mapu ka sa hiba to pa.
ꯑꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏꯒ ꯂꯣꯏ ꯆꯠꯀꯦ ꯍꯥꯏꯅꯁꯨ ꯀꯞꯄꯛꯑꯦ ꯒꯥꯔꯤꯁꯦꯒ 엄마 TV 챙겨. ꯑꯣ ꯇꯤꯚꯤ ꯌꯦꯡꯉꯒꯦ ꯌꯦꯡꯉꯦ ꯑꯗꯣꯅꯦ ꯍꯧꯖꯤꯛꯇ ꯈꯤꯇꯪ ꯐꯔꯛꯑꯦꯕꯀꯣ ꯃꯥꯁꯨ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯦ ꯑꯩꯅ ꯀꯥꯞꯄ ꯉꯝꯃꯒꯅ ꯌꯦꯡꯍꯜꯂꯒꯦ ꯅꯠꯇ꯭ꯔꯒꯅ ꯃꯇꯥꯡꯁꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯩꯀꯥ ꯇꯧꯔꯒ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯎꯠꯆꯔꯛꯀꯦ All our stuff is right here. Yeah. Baba, there. Ayo. Special ini yang special. Volunteer. तो उसका